ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯝꯊꯥꯕ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯄꯥꯈꯪ ꯁꯥꯔꯤ ꯑꯗꯨ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛꯇ ꯀꯤꯠ ꯐꯝꯊꯔꯛꯇꯨꯅ, "ꯇꯥ ꯈꯣꯏꯗꯨꯝ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯆꯦꯜꯂꯅꯤ. ꯅꯪ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ." ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ, "ꯇꯥ ꯈꯣꯏꯗꯨꯝꯗꯤ ꯑꯩꯒꯤꯅꯦ ꯑꯩꯒꯤ. ꯇꯥ ꯈꯣꯏꯗꯨꯝ, ꯑꯩꯕꯨ ꯉꯁꯤꯃꯛ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯣ." ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯨꯝꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤ ꯁꯥꯎꯅꯤꯡꯅ, "ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯀ ꯇꯥꯞ ꯄꯥꯏꯅꯦ. ꯍꯦ ꯇꯧꯉꯝꯕꯤ, ꯊꯥꯗꯣꯛ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗꯒ ꯇꯥꯞ ꯄꯥꯏꯔꯤꯗꯦ?" ꯊꯣꯏꯕꯤꯅ, "ꯍꯣ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯄꯥꯏꯖꯕ. ꯀꯩ ꯀꯥꯟꯗꯕꯗ ꯆꯒꯠ ꯍꯦꯛ ꯉꯥꯡꯂꯗꯅ. ꯇꯥ ꯈꯣꯏꯗꯨꯝ, ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯅꯪꯗꯤ ꯑꯩꯒꯤꯅꯤ, ꯑꯩꯒꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯈꯣꯏꯗꯨꯝꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯅꯨꯡꯁꯤꯅ, "ꯍꯦ, ꯇꯥ ꯈꯣꯏꯗꯨꯝ ꯄꯨꯕ ꯌꯥꯔꯣꯏ, ꯃꯥ ꯑꯩꯒꯤꯅꯦ." ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯈꯣꯏꯗꯨꯝꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨ ꯐꯥꯗꯨꯅ ꯊꯝꯂꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯈꯣꯏꯗꯨꯝꯕꯨ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯆꯤꯡꯅꯕꯗ ꯈꯣꯏꯗꯨꯝ ꯃꯥꯗꯤ ꯁꯦꯒꯥꯏꯒꯗꯧꯔꯤ꯫ ꯈꯣꯏꯗꯨꯝꯅ, "ꯀꯔꯤꯅꯣꯕ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ? ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯁꯛ ꯐꯖꯔꯨꯕꯅꯣ ꯈꯪꯗꯦ ꯑꯣꯏꯕ. ꯁꯤ ꯑꯝꯇ ꯊꯥꯗꯣꯛꯁꯤ. ꯑꯩꯁꯦ ꯅꯣꯏ ꯑꯅꯤꯅ ꯆꯤꯡꯕꯗ ꯁꯦꯒꯥꯏꯒꯗꯧꯔꯤꯕ." ꯅꯨꯡꯁꯤꯅ, "ꯍꯦ ꯇꯧꯉꯝꯕꯤ, ꯅꯪ ꯆꯠꯈ꯭ꯔꯣ. ꯑꯩꯒ ꯇꯥ ꯈꯣꯏꯗꯨꯝꯒ ꯅꯨꯡꯁꯤꯅꯔꯛꯂꯤꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ, ꯀꯨꯏꯔꯕꯅꯤ. ꯑꯗꯨꯅ ꯅꯪ ꯑꯩꯒ ꯇꯥ ꯈꯣꯏꯗꯨꯝꯒꯒꯤ ꯃꯔꯤꯗ ꯌꯦꯠꯂꯛꯀꯦ ꯈꯟꯒꯅꯨ." ꯊꯣꯏꯕꯤꯅ ꯑꯃꯨꯛ, "ꯀꯔꯤ ꯉꯝꯕꯤꯔꯦꯗ. ꯑꯩꯒ ꯇꯥ ꯈꯣꯏꯗꯨꯝꯒ ꯅꯨꯡꯁꯤꯅꯔꯛꯂꯤꯁꯤꯁꯨ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ, ꯀꯨꯏꯔꯕꯅꯤ. ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯞꯀ ꯆꯣꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯅꯤ. ꯅꯪ ꯑꯩꯒ ꯇꯥ ꯈꯣꯏꯗꯨꯝꯒꯒꯤ ꯃꯔꯤꯗ ꯌꯦꯠꯂꯤꯗꯤ." ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯆꯤꯟꯅ ꯑꯁꯨꯝ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯔꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯑꯅꯤ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ "ꯅꯨꯡꯁꯤꯌꯥ, ꯊꯣꯏꯕꯤꯌꯥ, ꯅꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯈꯠꯅꯕꯗꯣ ꯂꯦꯞꯄꯣ ꯍꯥꯏꯕꯅꯤ. ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤꯕ ꯁꯛ ꯐꯖꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ. ꯏꯍꯛ ꯊꯛꯇ ꯋꯥꯊꯣꯛ ꯇꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯇꯧꯔꯤꯁꯤ. ꯁꯤꯁꯦ ꯅꯨꯡꯁꯤꯌꯥ, ꯑꯝꯇ ꯊꯥꯗꯣꯛꯑꯣ. ꯊꯣꯏꯕꯤꯒꯤ ꯃꯁꯝ ꯐꯣꯏꯔꯤꯗꯣ. ꯊꯣꯏꯕꯤꯌꯥ, ꯅꯪꯁꯨ ꯅꯨꯡꯁꯤꯒꯤ ꯃꯁꯝ ꯐꯣꯏꯔꯤꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣꯃꯤ." ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯣꯏꯗꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯇꯥ ꯈꯣꯏꯗꯨꯝ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯈꯜꯂꯛꯎ. ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯗꯨꯒ ꯅꯪꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯦꯟꯒꯗꯕꯅꯤ." ꯈꯣꯏꯃꯨꯅ, "ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤ. ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯁꯦ ꯑꯃꯅꯁꯨ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯇꯥꯗꯦ. ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯌꯦ." ꯊꯣꯏꯕꯤꯅ, "ꯃꯗꯨ ꯌꯥꯔꯣꯏ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯈꯛ ꯈꯟꯒꯗꯕꯅꯤ." ꯅꯨꯡꯁꯤꯅ ꯑꯃꯨꯛ, "ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯕ ꯑꯃꯇꯪ ꯈꯜꯂꯨ." "ꯅꯨꯡꯁꯤꯌꯥ, ꯊꯣꯏꯕꯤꯌꯥ, ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ. ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯃꯛꯀ ꯀꯥꯏꯅꯕ ꯉꯝꯂꯣꯏ." ꯅꯨꯡꯁꯤꯅ, "ꯃꯗꯨ ꯌꯥꯔꯣꯏꯌꯦ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯈꯟꯒꯗꯕꯅꯤ." ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯈꯣꯏꯗꯨꯝꯗ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯈꯛ ꯈꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯗꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯤ ꯈꯣꯏꯗꯨꯝꯗ ꯁꯥꯎꯔꯗꯨꯅ ꯅꯨꯡꯁꯤꯅ, "ꯐꯔꯦ, ꯅꯪ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯈꯜꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯈꯣꯏ ꯑꯅꯤꯒ ꯀꯥꯏꯅꯕ ꯇꯥꯔꯤ." ꯊꯣꯏꯕꯤꯅ, "ꯀꯥꯏꯅꯕ ꯇꯥꯕꯅꯤ. ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯕꯗꯤ ꯑꯩꯈꯣꯏꯗꯤ ꯉꯝꯂꯣꯏ. ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯐꯪꯗꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯗꯨ ꯁꯥꯎꯅ ꯆꯠꯈꯤ꯫ ꯈꯣꯏꯗꯨꯝꯅ, "ꯅꯨꯡꯁꯤꯌꯥ, ꯊꯣꯏꯕꯤꯌꯥ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯣꯏ ꯑꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯣꯏ ꯑꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯕ꯭ꯔꯣ? ꯊꯣꯏꯕꯤꯌꯥ, ꯉꯥꯏꯈꯣꯃꯤ. ꯅꯨꯡꯁꯤꯌꯥ, ꯅꯪꯁꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯃꯤ. ꯑꯩ ꯅꯣꯏ ꯑꯅꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ. ꯅꯨꯡꯁꯤ, ꯊꯣꯏꯕꯤꯌꯥ, ꯅꯣꯏ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯑꯩ ꯀꯞꯄꯨꯔꯥ ꯊꯣꯏꯕꯤꯌꯥ, ꯅꯨꯡꯁꯤꯌꯥ, ꯅꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ. ꯊꯣꯏꯕꯤꯌꯥ, ꯅꯨꯡꯁꯤ." ꯇꯟꯖꯥꯗꯨꯗ ꯈꯣꯏꯗꯨꯝꯒꯤ ꯃꯄꯥ ꯆꯧꯌꯥꯏꯃꯅ ꯃꯆꯥꯕꯨ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ "ꯍꯩ, ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯏꯀꯥꯏ ꯈꯪꯗꯕ ꯁꯛꯇꯥ ꯊꯤꯌꯦ!" ꯃꯄꯥꯅ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯃꯪꯗꯨꯅ ꯇꯨꯝꯖꯔꯝꯕ ꯈꯣꯏꯗꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯄꯥꯕ, ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯛꯂꯤꯗꯨꯕꯣ? ꯉꯥꯎꯔꯕ꯭ꯔꯥ ꯍꯥ?" "ꯍꯩ, ꯉꯥꯎꯔꯤꯕꯗꯤ ꯑꯩ ꯅꯠꯇꯦ, ꯅꯪꯅꯦ, ꯅꯪ. ꯇꯨꯝꯃꯤꯅꯦꯅ ꯆꯨꯝꯅ ꯇꯨꯝꯗꯦ. ꯀꯞꯄꯒ ꯂꯥꯎꯕꯒ ꯀꯌꯥ ꯀꯥꯡꯗꯦ. ꯅꯨꯡꯁꯤ ꯑꯃꯨꯛ ꯀꯧꯔꯛꯀꯅꯤ, ꯊꯣꯏꯕꯤ ꯑꯃꯨꯛ ꯀꯧꯔꯛꯀꯅꯤ. ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ? ꯅꯃꯥꯏꯗꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯄꯥꯈꯪ ꯁꯥꯔꯤ? ꯑꯁ, ꯀꯩꯅꯣꯗ ꯄꯥꯕ, ꯃꯤꯅ ꯃꯪꯗ ꯆꯣꯏꯔꯣ ꯂꯣꯟꯖꯕꯁꯤꯕꯨ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯨꯛꯇ ꯍꯥꯜꯂꯦ.
ꯁꯛꯇꯥ ꯊꯤꯁꯤꯗꯤ ꯂꯤꯗ ꯁꯦꯠꯂꯛꯂꯗꯤ ꯃꯤꯁꯦ ꯉꯥꯎꯋꯦ ꯍꯥꯏꯗꯨ ꯆꯨꯝꯃꯤ ꯅꯪ ꯉꯥꯎꯔꯦ ꯅꯪꯁꯦ ꯉꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯅꯦ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯁꯨ ꯆꯪꯂꯛꯇꯨꯅ ꯉꯥꯎꯔꯕꯅꯤ ꯉꯥꯎꯔꯕ ꯃꯁꯤꯒꯤ ꯄꯥꯈꯪ ꯁꯥꯔꯤ ꯑꯁꯦ ꯅꯨꯄꯤ ꯐꯪꯃꯜꯂꯛꯇꯗꯅ ꯉꯥꯎꯔꯕꯅꯤ ꯍꯥꯏ ꯄꯥꯈꯪ ꯁꯥꯔꯤ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕꯧ ꯍꯧꯒꯠꯂꯨ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯪꯂꯒ ꯇꯨꯝꯗꯅ ꯂꯩꯔꯅꯨ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯆꯧ ꯌꯥꯏꯃꯅ ꯍꯧꯒꯠꯂꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯁꯦ ꯅꯥꯄꯤ ꯁꯣꯡꯖꯤꯜꯂꯤꯁꯦ ꯑꯃꯨꯛꯇ ꯐꯥꯟꯗꯠꯂꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯊꯣꯛꯈꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯣꯛꯈ꯭ꯔꯕꯗ ꯈꯣꯏꯗꯣꯝ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯈꯣꯏꯗꯣꯝ ꯃꯩꯁꯦ ꯇꯥꯏꯕꯪꯗ ꯅꯨꯄꯤ ꯐꯪꯗꯕꯇ ꯅꯠꯇꯅ ꯃꯪꯗ ꯐꯥꯎ ꯅꯨꯄꯤ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯒ ꯊꯣꯏꯕꯤꯒꯗꯣ ꯃꯁꯥ ꯈꯪꯗ ꯑꯩꯅ ꯃꯣꯏ ꯑꯅꯤꯃꯛ ꯀꯣꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯃꯃꯝꯗ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯅꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯍꯥꯏ ꯄꯥꯈꯪ ꯁꯥꯔꯤ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯁꯠ ꯍꯧꯒꯠꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯍꯣꯏꯍꯦ ꯍꯧꯒꯠꯂꯛꯑꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯄꯥꯈꯪ ꯁꯥꯔꯤ ꯃꯣꯏꯅ ꯄꯥꯈꯪ ꯁꯥꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯆꯩꯅꯐꯧ ꯍꯥꯏꯕꯁꯦ ꯃꯣꯏꯅꯗꯤ ꯈꯪꯕꯤꯗꯦꯕ ꯐꯩ ꯑꯗꯨꯕꯨꯗꯤ ꯍꯟꯗꯛ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯕ ꯑꯩ ꯈꯣꯏꯗꯨꯝ ꯅꯠꯇ꯭ꯔꯦ ꯍꯦꯔꯥ ꯌꯦꯡꯉꯣ ꯑꯗꯨꯕꯨꯗꯤ ꯄꯥꯈꯪ ꯁꯥꯔꯤ ꯐꯝ ꯍꯥꯏꯗꯣꯛꯍꯟꯒꯦ ꯑꯩꯁꯦ ꯀꯌꯥꯝ ꯇꯧꯕ ꯉꯝꯕ ꯃꯤꯅꯣ ꯍꯥꯏꯗꯣ ꯈꯪꯍꯟꯒꯦ ꯃꯥꯅ ꯑꯁꯨꯝꯅ ꯃꯇꯣꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯈꯣꯏꯗꯣꯝ ꯁꯤꯔꯕꯅꯦ ꯅꯪꯕꯣ ꯅꯥꯄꯤ ꯁꯣꯡꯖꯤꯜꯂꯤꯁꯦ ꯐꯥꯗꯣꯛꯎ ꯂꯥꯎꯅ ꯉꯁꯥꯏꯗꯒꯤ ꯅꯄꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯕ꯭ꯔꯥ ꯅꯪ ꯀꯔꯤꯒꯤ ꯅꯥꯄꯤ ꯐꯥꯟꯕ ꯀꯥꯟꯅꯄꯣꯟꯇꯦ ꯑꯃꯨꯗꯣ ꯑꯃꯨꯛꯇ ꯎꯅꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯑꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯃꯨ ꯑꯗꯨ ꯃꯥꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯑꯃꯨ ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯦ ꯀꯩ ꯂꯩꯔꯒꯦ ꯏꯌꯥꯝꯕ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩ ꯑꯣꯏꯔꯕꯅꯣ ꯏꯌꯥꯝꯕ ꯅꯪꯅ ꯅꯣꯏ ꯏꯆꯦ ꯊꯣꯛꯄ ꯑꯃ ꯀꯔꯤ ꯂꯩꯔꯥꯡ ꯍꯥꯏꯕ꯭ꯔꯥ ꯃꯥꯒ ꯈꯪꯅꯍꯟꯒꯦ ꯍꯥꯏꯕꯗꯣ ꯍꯌꯦꯡꯁꯦ ꯑꯩꯒ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯅꯪꯅ ꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯁꯤꯜꯂꯛꯂꯒꯦ ꯍꯌꯦꯡ ꯏꯌꯥꯝꯕꯅ ꯎꯅꯁꯦ ꯍꯥꯏꯔꯛꯑꯦꯅ ꯏꯆꯦꯗ ꯊꯝꯂꯒꯦ ꯑꯩꯅꯁꯨ ꯍꯥꯟꯅꯕꯨꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯂꯩꯔꯥꯡꯗ ꯏꯌꯥꯝꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯕꯅꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯁꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯁꯣꯏꯍꯜꯂꯣꯏ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯍꯥꯟꯕ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯅꯤꯅ ꯈꯔ ꯅꯥꯟꯅ ꯂꯥꯎꯀꯣ ꯏꯌꯥꯝꯕ ꯍꯣꯏꯗ ꯅꯌꯥꯝꯕꯅ ꯍꯦꯟꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯃꯨꯛ ꯑꯩꯗꯤ ꯍꯌꯦꯡ ꯑꯍꯥꯟꯕ ꯎꯅꯕꯗ ꯅꯣꯏ ꯏꯆꯦꯗꯣ ꯑꯗꯨꯝ ꯆꯦꯜꯂꯒꯦ ꯈꯜꯂꯤ ꯊꯨꯃꯟꯗ꯭ꯔꯣ ꯏꯌꯥꯝꯕ ꯊꯨꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯅꯅꯤ ꯑꯗꯣ ꯑꯃꯨꯛ ꯍꯌꯦꯡꯗꯣ ꯅꯣꯏ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯅꯥꯛꯇ ꯑꯩ ꯉꯥꯏꯔꯝꯂꯒꯦ ꯅꯪꯅ ꯁꯣꯏꯗꯅꯕ ꯅꯣꯏ ꯏꯆꯦ ꯂꯩꯔꯥꯡꯗꯣ ꯑꯗ ꯈꯔ ꯍꯥꯏꯕꯤꯔꯣꯀꯣ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯗꯣꯝ ꯑꯗꯨ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯂꯩꯔꯥꯡꯒ ꯎꯅꯔꯨꯅꯕ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯃꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤ ꯅꯪꯅ ꯅꯃꯧ ꯅꯨꯄꯤ ꯂꯧꯔꯨꯒꯦ ꯏꯃꯥꯒ ꯕꯥꯕꯒꯅ ꯑꯩꯕꯨ ꯄꯥꯈꯪ ꯁꯥꯔꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯍꯥꯏꯕ ꯐꯪꯂꯔꯣꯏꯗꯕꯅꯤ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇꯣꯏꯕ ꯅꯪ ꯎꯕꯗ ꯃꯥꯏꯅ ꯈꯪꯂꯒ ꯆꯦꯟꯖꯈꯤꯁꯅꯤ ꯍꯦꯔꯩꯃ ꯅꯪꯁꯨ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ ꯍꯣꯔꯦꯟ ꯑꯩꯅ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯂꯗꯤ ꯑꯔꯦꯝꯕꯗ ꯆꯣꯞꯅꯤ ꯑꯩꯕꯨ ꯌꯥꯝ ꯊꯤꯕ ꯃꯤꯗꯧꯅ ꯊꯤꯗꯦ ꯏꯆꯥꯗꯤ ꯌꯥꯝ ꯐꯖꯩ ꯐꯖꯃꯟꯗꯅ ꯌꯣꯡ ꯃꯥꯜꯂꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯃꯆꯨꯗꯨꯒ ꯀꯨꯆꯨꯗꯨꯒ ꯄꯛꯆꯥꯕꯅ ꯂꯣꯏꯔꯦ ꯏꯆꯥꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯀ ꯂꯤꯠꯄꯁꯤꯗꯤ ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯆꯦꯟꯕ ꯃꯥꯜꯂꯤ ꯌꯥꯔꯦ ꯏꯃꯥꯅ ꯑꯩꯕꯨ ꯀꯜꯂꯛꯄꯒꯤ ꯑꯩꯕꯨ ꯊꯤ ꯍꯥꯏꯅ ꯁꯤꯗꯔꯁꯨ ꯑꯩ ꯏꯁꯥꯁꯦ ꯐꯖꯩ ꯍꯥꯏꯕꯗꯨꯝ ꯈꯪꯖꯩ ꯑꯩ ꯊꯦꯡꯂꯦ ꯅꯃꯧ ꯅꯨꯄꯤꯅ ꯑꯩ ꯉꯥꯏꯔꯝꯂꯅꯤ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯥꯡꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯣꯏꯗꯣꯝꯅ ꯂꯩꯔꯥꯡ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯂꯕꯗ ꯂꯩꯔꯥꯡꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯅꯨꯄꯤ ꯆꯦꯜꯂꯝꯗꯥꯏꯒꯤꯔ ꯀꯩ ꯋꯥꯈꯜꯒꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯩꯁꯦ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯗꯧꯔꯕꯅꯤꯅꯦ ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯒꯁꯤꯅ ꯇꯤꯡꯇꯥ ꯄꯪꯆꯣꯡꯗ ꯆꯣꯡꯂꯛꯂꯤꯁꯤꯅ ꯑꯁꯣꯝꯗꯅ ꯂꯩꯔꯥꯡ ꯑꯃꯗꯤ ꯑꯃꯨ ꯑꯗꯨ ꯈꯣꯏꯗꯣꯝꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯅ ꯏꯆꯦ ꯂꯩꯔꯥꯡ ꯑꯥꯗ ꯂꯩ ꯑꯩꯅ ꯍꯥꯏꯕ ꯏꯌꯥꯝꯕꯗꯣ ꯀꯩꯅꯣ ꯑꯥꯗꯒꯤ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄ ꯅꯨꯄꯥꯁꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛ ꯈꯨꯊꯤ ꯑꯃ ꯇꯧꯏ ꯊꯤꯗꯕꯅꯦꯍꯦ ꯀꯨꯆꯨ ꯈꯔ ꯃꯝꯖꯕꯒꯤ ꯋꯥꯅꯤ ꯀꯨꯆꯨ ꯃꯝꯕꯇ ꯅꯠꯇꯅ ꯏꯌꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯃꯨ ꯑꯩ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯎꯅꯕ ꯉꯝꯃꯔꯣꯏ ꯀꯩꯅꯣ ꯃꯁꯛ ꯈꯨꯊꯤꯁꯤꯕꯣ ꯃꯨꯅ ꯃꯨꯔꯤꯕ ꯄꯤꯛꯅ ꯄꯤꯛꯂꯤꯕ ꯊꯤꯅ ꯊꯤꯔꯤꯕ ꯑꯩ ꯃꯥꯒ ꯎꯅꯔꯔꯣꯏ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯃꯨ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡ ꯑꯗꯨ ꯆꯠꯈꯤ ꯑꯃꯨꯅ ꯏꯆꯦ ꯂꯩꯔꯥꯡ ꯀꯩꯅꯣ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯎꯅꯔꯒ ꯁꯦꯅꯤ ꯃꯥꯏꯅꯤꯗ ꯍꯥꯏꯅ ꯀꯨꯝꯃꯤ ꯑꯩꯅ ꯏꯆꯦꯕꯨ ꯁꯣꯏꯗꯅ ꯎꯅꯍꯟꯒꯦ ꯍꯥꯏꯔꯝꯂꯒ ꯑꯩꯕꯨ ꯑꯃꯨꯛ ꯌꯥꯔꯦ ꯑꯩꯅ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯉꯝꯃꯔꯣꯏ
ꯅꯪꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯑꯩ ꯃꯁꯛꯁꯦ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯤ ꯏꯁꯥꯁꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡ ꯑꯗꯨ ꯑꯃꯨꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯕꯁꯨ ꯇꯥꯁꯤꯟꯅꯗ ꯆꯠꯈꯤ ꯁꯣꯝꯗꯅ ꯈꯣꯏꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯥꯡ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯗꯦ ꯑꯃꯨ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯌꯥꯝꯕ ꯍꯥꯎ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯣ ꯅꯣꯏ ꯏꯆꯦ ꯂꯩꯔꯥꯡꯗꯤ ꯏꯆꯦꯗꯣ ꯏꯌꯥꯝꯕꯒꯤ ꯁꯛ ꯎꯕꯗ ꯏꯌꯥꯝꯕꯒ ꯎꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯆꯦꯟꯈ꯭ꯔꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯆꯦꯟꯒꯦ ꯂꯥꯛꯂꯒ ꯑꯩꯒꯤ ꯁꯛ ꯎꯕꯗ ꯅꯨꯄꯤ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯕ ꯏꯌꯥꯝꯕ ꯅꯅꯥꯎꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯩꯅꯗꯤ ꯏꯆꯦ ꯂꯩꯔꯥꯡꯗꯣ ꯏꯌꯥꯝꯕꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯎꯅꯧꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝꯗꯤ ꯑꯃꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯃꯗꯣꯝ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯆꯦꯅꯤ ꯂꯥꯛꯂꯒ ꯑꯩ ꯎꯕꯗ ꯅꯨꯄꯤꯗꯨ ꯆꯦꯟꯈ꯭ꯔꯕ ꯏꯃꯥꯗ ꯑꯩꯅꯗꯤ ꯃꯃꯧ ꯄꯨꯔꯛꯂꯅꯤ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯗꯣꯏꯁꯦ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯈꯣꯏꯗꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯅꯨꯄꯤ ꯆꯦꯅꯤ ꯆꯠꯈ꯭ꯔꯒ ꯅꯊꯟꯇ ꯂꯥꯛꯂꯕꯗꯤ ꯀꯩꯗꯧꯔꯦ ꯍꯩꯃꯥ ꯃꯤꯅ ꯍꯪꯂꯤꯁꯦ ꯈꯨꯝꯗꯦꯅꯦ ꯍꯥꯏ ꯏꯃꯥꯒꯤ ꯈꯣꯏꯗꯨꯝ ꯅꯨꯄꯤꯗꯤ ꯀꯗꯥꯏꯅꯣ ꯍꯩꯃꯥ ꯇꯥꯗꯦꯅꯦ ꯍꯥꯏ ꯈꯣꯏꯗꯨꯝ ꯍꯥꯎ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯅꯪꯕꯨ ꯏꯃꯧ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯥ ꯅꯨꯄꯤꯔꯣ ꯀꯩꯅꯣꯅꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯃꯁꯛ ꯌꯥꯝ ꯊꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯊꯤ ꯅꯨꯄꯤ ꯆꯦꯟꯒꯦꯅ ꯆꯠꯆꯕꯩꯁꯦ ꯃꯥ ꯎꯕꯗ ꯑꯩ ꯑꯣꯏꯅ ꯆꯦꯜꯂꯛꯑꯦ ꯃꯥꯜꯂꯦꯗꯀꯣ ꯅꯪ ꯎꯕꯗ ꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯑꯣꯏꯔꯤꯅꯤ ꯏꯃꯥꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯑꯁꯦꯡꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯁꯛ ꯎꯕꯗ ꯆꯦꯟꯈꯤꯕ ꯋꯥꯅꯤ ꯆꯦꯟꯈꯤꯕ ꯇꯥꯕꯅꯤ ꯅꯁꯛꯅꯦꯅ ꯍꯥꯏꯖꯤꯟꯗꯅ ꯊꯤꯔꯦ ꯊꯤꯕꯗ ꯅꯠꯇꯦ ꯅꯝꯊꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯃꯁꯥꯅ ꯅꯪ ꯎꯕꯗ ꯆꯦꯟꯈꯤ ꯇꯥꯕ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯈꯣꯏꯗꯨꯝ ꯇꯨꯝꯊꯕ ꯌꯥꯗ ꯀꯞꯂꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯈꯤꯅꯦ ꯍꯥꯏꯅ ꯑꯃꯨꯛ ꯃꯈꯨꯠꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯜꯂꯒ ꯀꯞꯄꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯟꯁꯤꯅꯗꯤ ꯈꯪꯂꯝꯃꯤ ꯑꯩꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯀꯞꯆꯔꯤꯁꯦ ꯄꯨꯟꯁꯤꯁꯦ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯈꯤꯗꯧꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯄꯤꯁꯤꯁꯨꯕ ꯄꯪꯇꯥꯅ ꯇꯥꯔꯤ ꯅꯞꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯪꯆꯨꯔ ꯆꯨꯔ ꯍꯦꯟꯅ ꯅꯪ ꯆꯨꯔꯀꯣ ꯄꯤ ꯅꯪꯁꯨ ꯇꯥꯔꯣ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯄꯦꯟꯗꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝ ꯃꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯀꯅꯥꯃꯠꯇꯅ ꯃꯥꯕꯨ ꯌꯥꯕꯤꯔꯛꯂꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯗꯨꯝ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯏꯅꯨꯁꯨ ꯐꯖꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯕꯦꯅꯥꯎꯁꯨ ꯐꯖꯩ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯅꯔꯤꯛꯁꯨ ꯐꯖꯩ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯕꯣꯛꯂꯩꯁꯨ ꯐꯖꯩ ꯃꯈꯣꯏ ꯃꯔꯤꯃꯛ ꯂꯣꯏꯅ ꯐꯖꯩ ꯑꯁ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯑꯩꯉꯣꯟꯗ ꯌꯥꯕꯤꯔꯛꯂꯕꯗꯤ ꯈꯣꯏꯗꯨꯝꯃꯩꯁꯦ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄ ꯍꯥꯏꯗꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯕꯨ ꯃꯣꯏ ꯃꯔꯤꯃꯛ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯕꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯔꯛꯇꯦ ꯍꯥꯏꯋꯥꯅꯤ ꯁꯤꯗꯅꯤ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅ ꯃꯟ ꯌꯨꯡꯂꯒ ꯇꯨꯔꯦꯜꯗ ꯆꯣꯡꯊꯈꯤꯗꯣꯏꯁꯦ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯈꯣꯏꯗꯨꯝ ꯅꯪ ꯁꯤꯗ ꯂꯥꯛ ꯏꯃꯥ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ ꯍꯥ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯀꯔꯤ ꯄꯥꯎꯕꯨ ꯑꯣꯏꯔꯤꯒꯕ ꯀꯨꯏꯔꯦꯗ ꯑꯩꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒ ꯇꯥꯈꯤꯗꯕ ꯍꯥꯏ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯁꯠ ꯍꯣꯏ ꯂꯥꯛꯑꯦ ꯏꯃꯥ ꯏꯃꯥ ꯀꯔꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯅꯣ ꯏꯃꯥꯅ ꯇꯝꯕꯤꯒꯦ ꯍꯥꯏꯔꯤꯗꯨꯕꯣ ꯏꯃꯥꯅ ꯏꯆꯥꯒꯤ ꯏꯃꯧ ꯑꯃ ꯊꯤꯕꯤꯔꯦ ꯏꯃꯧ ꯑꯣꯏꯗꯣꯏꯗೋ ꯃꯁꯛꯀꯗꯤ ꯈꯨꯐꯖ ꯑꯃ ꯇꯧꯏ ꯌꯨꯝꯒ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅꯤ ꯍꯥ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯍꯣ ꯇꯝꯐꯥ ꯀꯧꯋꯦ ꯇꯝꯐꯥ ꯍꯥꯏꯕ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯍꯥꯏ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯅ ꯌꯣꯛꯄꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤ ꯍꯥꯏ ꯍꯌꯦꯡꯁꯤ ꯅꯪ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛꯇ ꯎꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯨꯁꯨ ꯍꯥ ꯑꯩꯕꯨ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯁꯨ ꯍꯥꯏꯕ ꯑꯩꯒꯤ ꯁꯛ ꯎꯕꯗ ꯑꯃꯨꯛ ꯑꯩꯒ ꯎꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯆꯦꯟꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯟꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯍꯌꯦꯡꯁꯦ ꯎꯅꯔꯨꯔꯣ ꯑꯁ ꯏꯃꯥ ꯑꯩ ꯎꯅꯕ ꯇꯜꯂꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯨꯊꯤꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯅ ꯎꯅꯕ ꯇꯜꯂꯦ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯑꯍꯜ ꯃꯁꯦꯜ ꯑꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯑꯗꯨꯝ ꯂꯦꯞꯅꯔꯒꯦ ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯎꯅꯕꯅꯗꯤ ꯐꯕꯅꯤ luhongba numitda adum unarage luhongbadudang yanaba sinbiro ima khoina ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯩꯃꯅ ꯁꯤꯟꯕꯤꯗꯨꯅ ꯈꯣꯏꯗꯨꯝ ꯑꯗꯨ ꯇꯝꯐꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯈꯣꯏꯗꯨꯝ ꯃꯥꯗꯤ ꯃꯁꯛ ꯐꯖꯕꯤ ꯏꯪꯖ ꯇꯞꯆꯕꯤ ꯇꯝꯐꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ
ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯗꯣꯝ ꯇꯝꯐꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯐꯗꯤ ꯐꯖꯩꯍꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯁꯛ ꯏꯐ ꯐꯖꯩ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯃꯤꯅꯣ ꯌꯦꯡꯉꯨꯅꯤ ꯑꯩꯅ ꯀꯨꯏꯅ ꯁꯥꯡꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯔꯛꯂꯤꯁꯤꯗꯤ ꯇꯝꯐꯥ ꯉꯥꯏꯕ ꯑꯣꯏꯔꯝꯂꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯖꯦꯜ ꯄꯥꯜ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯇꯝꯐꯥꯕꯨ ꯑꯃꯨꯛ ꯌꯦꯡꯖꯩ ꯁꯣꯝꯗ ꯃꯄꯥꯟꯗꯒꯤ ꯆꯧꯌꯥꯏꯃ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯅꯆꯥ ꯅꯨꯄꯥꯗꯨ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯟꯅ ꯌꯦꯡꯍꯧꯕꯅꯤ ꯑꯃꯨꯛꯇ ꯑꯩꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯨꯁꯨ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯊꯧꯔꯤꯁꯦ ꯌꯦꯡꯕꯅꯤ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯇꯧꯁꯤꯟꯒꯦ ꯍꯥꯏꯅꯗꯤ ꯈꯟꯗꯦ ꯁꯤꯗꯩꯁꯤꯗ ꯏꯃꯧ ꯅꯨꯄꯤ ꯁꯪꯗꯅ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯈꯔ ꯌꯦꯡꯂꯗꯤ ꯌꯥꯔꯦ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯈꯣꯏꯗꯣꯝ ꯏꯈꯪ ꯈꯪꯅ ꯏꯃꯥ ꯌꯥꯔꯦ ꯂꯥꯛꯑꯣ ꯈꯔ ꯌꯦꯡꯂꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯉꯨ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯃꯥ ꯌꯦꯡꯕ ꯅꯠꯇꯦꯍꯦ ꯑꯩꯗꯤ ꯃꯤꯔꯥꯡ ꯌꯥꯝ ꯊꯨꯔꯦ ꯍꯥꯏꯅ ꯁꯨꯝ ꯀꯟꯊꯔꯝꯕꯅꯤ ꯑꯁ ꯃꯤꯔꯥꯡꯒꯤ ꯃꯤꯔꯥꯡ ꯉꯥꯛꯇ ꯂꯣꯏꯔꯦ ꯐꯛꯂꯥꯡꯁꯤ ꯍꯥꯏ ꯌꯥꯔꯦ ꯃꯤꯔꯥꯡ ꯀꯟꯊꯕꯒꯤ ꯅꯃꯥꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯂꯥꯎ ꯂꯥꯎ ꯅꯄꯥꯕꯨꯡꯅ ꯅꯪꯕꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯍꯧꯔꯤꯕꯅꯤ ꯂꯥꯎꯋꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯃꯥꯡ ꯊꯥꯗꯨꯅ ꯈꯣꯏꯗꯣꯝꯅ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯁꯥꯏꯈꯩ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯁꯦ ꯂꯣꯟꯅ ꯌꯦꯡꯂꯤ ꯃꯥꯜ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯗꯣꯝ ꯇꯝꯐꯥꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯑꯃꯗꯅ ꯇꯝꯐꯥ ꯑꯍꯜ ꯅꯨꯄꯤ ꯑꯃꯗꯒꯤ ꯄꯣꯠ ꯂꯩꯔꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯇꯝꯐꯥꯗ ꯌꯦꯡꯗꯨꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯗꯤꯌꯥ ꯈꯣꯏꯗꯣꯝ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯁꯠ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯖꯕꯅꯤ ꯐꯖꯕꯅꯤ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯃꯁꯛꯁꯦ ꯍꯥ ꯅꯪꯒꯤ ꯅꯨꯄꯤꯅꯦꯕ ꯅꯪꯅ ꯊꯤꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤꯅ ꯐꯖꯔꯤꯕ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ ꯍꯥ ꯑꯩꯕꯨ ꯑꯁ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯂꯧ ꯆꯠꯁꯤ ꯑꯇꯣꯞꯄ ꯄꯣꯠ ꯆꯩ ꯂꯩꯗꯧ ꯋꯥꯠꯂꯤ ꯍꯥꯏꯗꯥꯏꯅꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯑꯗꯨ ꯁꯠ ꯆꯠꯈꯤ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯝꯐꯥ ꯑꯃꯗꯤ ꯈꯣꯏꯗꯣꯝ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯇꯝꯐꯥꯒꯤ ꯐꯖꯕꯗ ꯉꯥꯎꯔꯗꯨꯅ ꯇꯝꯐꯥꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯈꯣꯏꯗꯣꯝ ꯃꯥꯗꯤ ꯑꯗꯨꯝꯅꯒ ꯃꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯀꯔꯤꯅꯣ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯌꯦꯡꯗꯅ ꯆꯠꯂꯤꯁꯤꯕꯣ ꯅꯠꯇꯦ ꯃꯣꯏꯕꯨ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯨꯛꯇ ꯎꯖꯔꯛꯇ꯭ꯔꯤꯖꯥꯠꯂꯣ ꯑꯁꯨꯝꯅ ꯃꯗꯣꯝ ꯈꯜꯂꯤꯉꯩ ꯅꯨꯄꯥ ꯑꯃꯁꯨ ꯇꯝꯐꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯠꯂꯝꯃꯤ ꯈꯣꯏꯗꯣꯝ ꯑꯗꯨ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯁꯤꯗꯤ ꯑꯩ ꯏꯀꯥꯔꯛꯇꯧꯔꯤꯗ ꯑꯗꯨꯏꯗꯤ ꯑꯩꯅ ꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯖꯟꯒꯦ ꯃꯤꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯤꯌꯨ ꯑꯩꯒ ꯑꯣꯏꯅ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯝꯐꯥꯗ ꯌꯦꯡꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯣꯏꯗꯣꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯣꯏꯗꯣꯝꯅ ꯑꯗꯨꯝꯅꯒ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯨꯞꯊꯔꯒ ꯆꯠꯈꯤ ꯏꯁ ꯃꯤꯠꯆꯥꯅꯕ ꯉꯝꯗꯗꯅ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯅꯪꯅ ꯆꯠꯈ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯂꯥꯟꯅ ꯆꯠꯈ꯭ꯔ ꯐꯥꯎꯕꯗ ꯃꯥꯗꯤ ꯃꯉꯛꯀꯗꯨ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯝꯃꯤ ꯈꯣꯏꯗꯣꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥꯅ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯏꯇꯥꯗ ꯀꯩꯗꯧꯔꯒꯦ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯗꯅ ꯆꯠꯂꯤꯗꯨꯕꯣ ꯅꯉꯛꯀꯗꯨ ꯇꯦꯛꯄ ꯇꯥꯔꯤ ꯍꯥ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯨꯝ ꯉꯛꯁꯦ ꯅꯥꯏꯅ ꯂꯩꯊꯣꯛꯄꯤꯁꯅꯕꯅꯤ ꯂꯧ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯅꯠꯇ꯭ꯔꯗ ꯑꯩꯅ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯒꯠꯂꯛꯄ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯈꯣꯏꯗꯣꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯗ ꯅꯨꯄꯥꯁꯤꯡꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯈꯝꯕꯟꯕ ꯐꯥꯎꯔꯛꯂꯝꯃꯤ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯁꯤꯕꯣ ꯅꯠꯇꯦ ꯉꯁꯥꯏ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯡꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯗꯧꯔꯦ ꯃꯗꯨꯗ ꯈꯟꯕꯗ ꯀꯥꯟꯅꯄꯣꯟꯇꯦ ꯂꯝꯄꯥꯛ ꯐꯥꯎꯗꯪ ꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯐꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯂꯤ ꯑꯩꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯅ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯋꯥꯕ ꯑꯗꯨꯒ ꯅꯨꯄꯤ ꯐꯪꯂꯕ ꯀꯥꯟꯗꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯤꯅ ꯌꯦꯡꯂꯛꯄꯒꯤ ꯋꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯋꯥꯈꯜ ꯋꯥꯔꯒ ꯂꯩꯔꯗꯨ ꯇꯧꯔꯤꯁꯤꯕꯣ ꯇꯟꯖꯥꯗꯨꯗ ꯈꯣꯏꯗꯣꯝ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯈꯣꯏꯗꯣꯝꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯌꯥꯝꯕ ꯀꯩꯅꯣꯅꯦ ꯌꯨꯝꯗ ꯏꯇꯩꯃ ꯐꯖꯕꯤ ꯑꯃ ꯂꯩꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯒꯤꯗꯦ ꯍꯥꯏꯗꯗꯅ ꯁ꯭ꯋꯥꯏꯗ ꯌꯦꯟ ꯑꯅꯥꯕ ꯃꯥꯟꯈꯩ ꯐꯝꯂꯒ ꯂꯩꯔꯝꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯌꯥꯝꯕ ꯈꯣꯏꯗꯣꯝꯅ ꯑꯩꯁꯦ
ꯋꯥꯈꯜ ꯌꯥꯝ ꯋꯥꯔꯤꯅꯦ ꯏꯅꯥꯎꯁꯥ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯁꯛ ꯐꯖꯕꯤ ꯏꯇꯩꯃ ꯑꯃ ꯂꯩꯔꯒ ꯀꯩꯗꯧ ꯋꯥꯈꯜ ꯋꯥꯗꯣꯏꯅꯣ ꯃꯤ ꯑꯩꯈꯣꯏꯅꯗꯤ ꯏꯌꯥꯝꯕꯁꯦ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯃꯁꯛ ꯐꯖꯕꯤ ꯏꯇꯩꯃ ꯑꯃ ꯐꯪꯈ꯭ꯔꯦ ꯒꯥꯏꯗꯅ ꯍꯥꯏꯅꯔꯒ ꯍꯣꯏꯅꯦ ꯑꯩꯁꯦ ꯂꯥꯏꯕꯛꯄꯨꯗꯤ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯥꯏꯕꯕꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯂꯧꯕꯒꯤ ꯋꯥꯈꯜ ꯌꯥꯝ ꯋꯥꯏꯅꯦ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤꯕꯅꯤꯅꯦ ꯏꯅꯥꯎꯁꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯈꯣꯏꯗꯣꯝꯒꯤ ꯋꯥ ꯑꯗꯨꯗ ꯈꯣꯏꯗꯣꯝꯕꯨ ꯁꯥꯟꯅꯔꯒꯦ ꯈꯟꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯍꯣꯏꯅꯦ ꯍꯥꯏꯒꯃꯗꯅꯦ ꯏꯌꯥꯝꯕ ꯅꯪꯒꯤ ꯋꯥꯐꯝꯗ ꯀꯩꯅꯣꯝꯗꯤ ꯂꯩ ꯏꯌꯥꯝꯕ ꯅꯪ ꯏꯇꯩꯃꯗꯨ ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯇꯩꯃꯗꯣ ꯐꯖꯅ ꯁꯦꯟꯅꯖꯧꯀꯣ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯗꯤ ꯍꯧꯗꯣꯡꯅ ꯆꯥꯛꯂꯨꯛꯇꯒꯤ ꯉꯥꯔꯧ ꯂꯥꯛꯈꯤꯕꯒꯨꯝ ꯃꯤꯅ ꯂꯥꯛꯆꯈꯤꯁꯅꯤ ꯏꯌꯥꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯃꯧ ꯑꯣꯏꯔꯁꯨ ꯀꯣꯏꯖꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯀꯣ ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯌꯥꯝꯕ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯈꯣꯏꯗꯣꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯖꯤꯜꯂꯝꯃꯤ ꯈꯣꯏꯗꯣꯝ ꯃꯥꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯝꯕꯟꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯣꯏꯗꯣꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯄꯥꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯈꯣꯏꯗꯣꯝ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛ ꯏꯄꯥꯒ ꯋꯥ ꯑꯃꯇ ꯈꯟꯅꯁꯤ ꯀꯔꯤ ꯋꯥꯅꯣ ꯄꯥꯕ ꯅꯪꯅꯦ ꯍꯌꯦꯡꯗꯒꯤꯗꯤ ꯆꯤꯡꯌꯥꯒꯤ ꯏꯪꯈꯣꯜꯗꯣ ꯑꯗꯨꯗ ꯁꯤꯟꯃꯤꯁꯤꯡꯗ ꯊꯕꯛ ꯁꯨꯔꯤꯗꯣ ꯃꯗꯨ ꯄꯥꯅꯕ ꯆꯠꯂꯨ ꯌꯨꯝꯗ ꯁꯨꯝ ꯅꯩꯁꯤꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯏꯄꯥꯒꯤ ꯊꯕꯛꯇ ꯈꯔ ꯃꯇꯦꯡ ꯇꯧ ꯃꯄꯥꯒꯤ ꯋꯥ ꯇꯥꯕꯗ ꯈꯣꯏꯗꯣꯝ ꯃꯇꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯐꯥꯗꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯗꯣꯏꯕ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯥꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯑꯁꯤ ꯈꯟꯅ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯁꯪꯗꯕ ꯌꯥꯗꯦ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏ ꯈꯣꯏꯗꯣꯝ ꯀꯔꯤ ꯇꯧꯔꯒꯦ ꯅꯊꯟꯇ ꯑꯃꯨꯛ ꯅꯀꯣꯛꯀ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯣ ꯄꯥꯕ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯒꯦꯗ ꯑꯩ ꯃꯄꯥꯜ ꯊꯣꯛꯄꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯋꯥꯊꯤ ꯇꯧ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯆꯠꯅꯕ ꯇꯧꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯆꯧꯌꯥꯏꯃ ꯑꯗꯨ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯗꯣꯝ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯆꯥꯛꯉꯟ ꯆꯥꯔꯝꯃꯤ ꯇꯝꯐꯥꯅ ꯀꯩꯀꯩ ꯍꯥꯞꯂꯛꯈꯣꯒꯦ ꯃꯣꯏꯇꯥꯗ ꯆꯥꯛ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯌꯥꯔꯦ ꯑꯣꯛꯂꯤ ꯆꯥꯃꯟꯈ꯭ꯔꯦ ꯑꯗꯨ ꯅꯨꯄꯤ ꯀꯔꯤ ꯍꯥꯏꯒꯦ ꯅꯪ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯀꯣꯏꯆꯠ ꯆꯠꯀꯅꯨꯀꯣ ꯍꯩꯃꯥ ꯑꯩꯕꯨ ꯀꯥꯏꯗ ꯆꯠꯇꯧꯔꯤꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯀꯣꯏꯆꯠ ꯆꯠꯀꯟꯕ ꯃꯤꯗꯧꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯅꯨꯄꯤ ꯅꯪ ꯍꯣꯏ ꯊꯣꯛꯂꯣꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯈꯣꯏꯗꯣꯝꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯈꯣꯏꯗꯣꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯝꯕꯟꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯜꯂꯝꯗꯦ ꯃꯤ ꯑꯇꯣꯞꯄꯒꯁꯨ ꯀꯧꯅ ꯉꯥꯡꯅ ꯇꯧꯍꯜꯂꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥ ꯑꯗꯨ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯃꯣꯏꯇꯥꯗꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯂꯣꯏꯗꯗꯅ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯛꯌꯣꯝꯁꯦ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯏꯃꯥꯒ ꯆꯠꯁꯤꯔꯣ ꯑꯗꯨꯗꯤ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯝꯐꯥ ꯈꯣꯏꯗꯣꯝꯒꯤ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯈꯣꯏꯗꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯈꯣꯏꯗꯣꯝ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯛꯄ ꯎꯕꯗ ꯀꯩꯅꯣ ꯃꯥꯅ ꯊꯕꯛ ꯃꯐꯝꯗꯒ ꯂꯥꯛꯂꯤꯁꯤꯅ ꯃꯤꯅ ꯃꯥꯒꯤ ꯐꯖꯕ ꯃꯁꯛꯁꯦ ꯂꯣꯏꯅ ꯎꯔꯝꯃꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ ꯃꯣꯏꯇꯥꯗꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯑꯩꯅ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯊꯕꯛ ꯁꯨꯕ ꯅꯍꯥ ꯄꯥꯈꯪ ꯑꯃꯅ ꯏꯌꯥꯝꯕ ꯏꯇꯩꯃꯔꯣ ꯈꯣꯏꯗꯣꯝ ꯅꯣꯛꯅꯤꯡꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯧ ꯃꯥꯅꯤ ꯏꯇꯩꯃꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯍꯥꯏ ꯅꯨꯄꯤ ꯅꯪꯒꯤ ꯅꯃꯥꯏꯗꯣ ꯐꯤꯅ ꯌꯥꯝ ꯊꯨꯅ ꯌꯦꯠꯁꯤꯜꯂꯨ ꯅꯪꯒꯤ ꯅꯁꯛꯇꯣ ꯃꯤꯉꯣꯟꯗ ꯎꯍꯟꯒꯅꯨ ꯀꯩꯅꯣ ꯃꯣꯏꯇꯥꯗ ꯑꯩꯅ ꯌꯦꯠꯁꯤꯜꯂꯣꯗꯤ ꯀꯣꯛ ꯌꯦꯠꯁꯤꯜꯂꯨ ꯀꯅꯥꯅ ꯎꯈ꯭ꯔꯖꯥꯠꯅꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡꯅ ꯇꯝꯐꯥꯗ ꯀꯤꯔꯨꯛ ꯌꯦꯡꯅꯔꯤꯕꯗꯨ ꯎꯔꯝꯃꯤ ꯍꯥꯏ ꯅꯨꯄꯤ ꯂꯥꯎ ꯌꯨꯝꯗ ꯆꯠꯁꯤꯜꯂꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯈꯣꯏꯗꯣꯝ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯥꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯁꯤꯅ ꯐꯔꯦ ꯅꯪ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯅꯣ ꯍꯥꯏꯅ ꯊꯣꯛꯂꯕꯅꯤꯅ ꯅꯪ ꯀꯥ ꯃꯅꯨꯡꯁꯤꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ ꯇꯥꯕꯅꯤ ꯃꯣꯏꯇꯥꯗ ꯀꯔꯤꯅꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯀꯔꯤꯅꯣ ꯃꯣꯏꯇꯥꯗꯅ ꯇꯧꯔꯤꯁꯤꯕꯣ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯂꯩꯃꯅ ꯍꯥꯏ ꯈꯣꯏꯗꯣꯝ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏ ꯑꯅꯤꯕꯣ ꯀꯔꯤꯅꯣ ꯈꯣꯏꯗꯣꯝ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯧ ꯅꯨꯄꯤꯁꯦ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄꯒꯤꯅꯤ ꯑꯩꯅ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯁꯤ
ꯃꯄꯥꯟ ꯊꯣꯛꯄꯕꯨ ꯀꯩꯗꯧꯒꯦ ꯍꯣ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯥꯝ ꯌꯦꯡꯉꯤ ꯑꯗꯨꯅ ꯃꯥ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯃꯤꯅ ꯌꯦꯡꯕꯕꯨ ꯌꯦꯡꯖꯁꯅꯨ ꯀꯩꯗꯧꯒꯦ ꯏꯃꯧꯅꯗꯤ ꯌꯦꯡꯕꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯤꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯁꯤꯗꯤ ꯍꯧꯅꯗꯦ ꯈꯣꯏꯗꯨꯝ ꯌꯥꯝ ꯊꯨꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎ ꯉꯝꯃꯔꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯥꯈ꯭ꯔꯒ ꯏꯃꯥꯈꯣꯏ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯣ ꯍꯩꯃ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯈꯣꯏꯗꯨꯝ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯈꯝꯕꯜ ꯆꯥꯎꯔꯤꯅꯤ ꯒꯥꯏꯗꯅ ꯏꯄꯛꯇꯤ ꯍꯦꯛ ꯄꯛꯇꯅ ꯄꯛꯀꯦꯔꯄ ꯑꯣꯏꯔꯣ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯅꯥꯝꯇꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯅꯤ ꯏꯃꯥꯁꯨ ꯅꯃꯧ ꯅꯨꯄꯤ ꯅꯨꯡꯁꯤꯔꯤꯅꯤ ꯒꯥꯏꯅ ꯀꯔꯤꯒꯨꯝꯕ ꯊꯣꯡꯒ ꯍꯥꯡꯗꯣꯛꯂꯝꯃꯕ ꯀꯩꯗꯧꯏ ꯌꯦꯡꯉꯨ ꯀꯩꯗꯧꯗꯣꯏꯕ ꯑꯩꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯣꯔꯤ ꯅꯪ ꯀꯩꯗꯧꯒꯦꯒꯦ ꯍꯥꯡꯗꯣꯛꯂꯒꯅ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯦꯗꯅ ꯆꯠꯂꯨ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ 이내ꯝ 통 항독비게. 아이, 통세 안 그러네. 이마, 통도 항독거나 해보니. 누비, 능 모반 돌락건. 까드 좀 레이. 아이나 하이시 다시나 드니 마세. 하이 누비, 정거 해보니 까드. 오, 능 정제. 능 아이나 하이비야제. 능 풀하게. Asi haina koidong. Mukta na tampagi manaktam na kasang sili. Laymana. Masi, tawri siyang unhi. Pimam matasiga. Nang nungay ni. Ho mo'y mapa. Nadyan pa siya mukta saan taro lawo. Sway na nupida akan aring sada na layri. Mo'y mapa laktribo ng bo. Kay nu'y ma. Paabagaw rito kay gin. Ay kira mo'y diba man bra. Paabagaw ko nu'y ma. Kaw ni. Kay daw kaw rito no. Ho mo'y mapa lao. Nadyan pa siya mukta puro lao. Kaw ho rito di. Ay jale. Asi haina satki. Asam na matam khara masohaw jinkri. Khoidonggi khambal chaoba mataw aduda tamphasu talladuna mayumdagi mapan thoklamdi. Adubu nong maginumit amada asum thoklo tamkhraboye. Tamphana waisit tuna lairingai nupa ama makhoida changlaklami. Kainom tang jagi ba? Haima, kanano? Asibu aibu kumladro. Moy tadana ukradi amuk lata wasoidre. Ije, kainom tang jagi. Kari. Amay bisana jawbi huigi mayum sibu kadomdano. Oh, sidagi makharom pang na sum chatpiro. Aduga haino pambi achauba hoba thongal ama lairamni. Aduda changbiro. Oh, yam nungaijari. Adudi ije, ay magchalukige. Hoy. Asomna nupaduna satkrabada tamphaso wai adu sitpa loiraduna imongda changge haina mamai onthorakpada. Khoidom madu asawba sakphamda makhwanga metuna lepaga lairami. Haujiki nupadu kanano? Tampha khoidomgi mataw aduda khara kirap tawna. Amai bisana jawbi hoigi mayum hangma chaglakpa mini. Nangonda natradi ma hangpham laitre haibra. Kaigina nangna nupadudaga mamun kanoksilide. Tampha mapuroi bagi wahangdu paukom piba ngamda tumina lairami. Kumona chendo. Nangaina nupaga wari sanagano. Nupaga wanchinagano haiba natro. Nangaina haiba wase. Asu yam thawa sadrisi kaigina. Nangi aronda nupa oyamni. Haujiki doi khagi. Kaino moy dadana hairidu ba? Aina harise. Nangse nupa koi haiba. Ai khangandana. Adugumba mathong maram khangdaba wado aingonda haibirakanu. Kari mathong maram khangdaba. Asi haina khoidom tampha gi mamaida khupakna thai. Tampha piroina bamit engna mapuroi bada yenglaga kari so haida kaplaga imungda senchinki. Laima macha nupa gi manakta changlaktuna. Hai, karino nang natawsibo? Ha? Imaw gi maral karino? Mina chumna wa hanglabasu. Nang na khumba yade haina khumdrabadi mina kaini na khankini. Nang na aso yamna kok yawdisi karigino ha? Mana khumloi kinabu khumdradi adum yai. Mashi nupisa. Mashi nupa na gon chinaba yampa. Aina ma nupa mataga wari saba yaroi hai haina nupa ga wari saratana. Hai, khoidom haiba khang maning man ba. Nang khambal chauri ni gaidana nang nya yam hinmalabani ko. Imaw tamha oibagi nang ginawongse kaisam haidabagi wani. Atopa nupi ga oiramlabadi nahana mapamda satkrani. Ho ma oirambagi nei aina khambal chauri si. Mana masakti ari kai phajai. Aduna aidi adum khambal chaoba tab. Masi yenguni himasya. Nangsia nupi thielamdabani hena phabazani. Migi machasibu nangna thonglon chin thambiba. Yamdagi mapa thokandana thambasibu haunaba thabaklo ha. Ichadi phangtoktana nupi phanglabani na khambaldi aroibidani ne chaurise. Chaudi aribaima. Aina khambal chaurise. Namong nupi se aina nuksibagini. Khangdi pangangdangangiba. Asi haina khoidom madu imongda changki. Laima adu madom asomna haijahawi. Khambal yam chaoba nupa ma laknagi khangni. He. Mana da khambal chaoba haibri yengi. Ai tawge. Imong nupida wa khara inchin daba yaroi dori.
ꯃꯤꯁꯤ ꯑꯣꯠꯈꯥꯏꯍꯟꯒꯦ ꯏꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯃꯅ ꯃꯃꯧ ꯅꯨꯄꯤ ꯇꯝꯐꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅꯦ ꯏꯕꯨꯡꯉꯣꯒꯤ ꯃꯑꯣꯡꯁꯦ ꯁꯥꯎꯅꯤꯡꯂꯝꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯪ ꯃꯥꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ ꯍꯣꯏ ꯏꯃꯥ ꯃꯣꯏ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯑꯩꯁꯨ ꯈꯥꯡꯒꯦꯅ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯕ ꯇꯟꯕꯒꯤ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯕꯅꯤ ꯈꯝꯕ ꯆꯥꯎꯔꯤꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯍꯧꯅꯗꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗꯅꯦ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯥꯅ ꯅꯪꯉꯣꯟꯗ ꯈꯝꯕꯜ ꯆꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯅꯪꯅꯁꯨ ꯃꯥꯕꯨ ꯈꯝꯕꯜ ꯆꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯒꯗꯕꯅꯤ ꯀꯔꯝꯅꯅꯣ ꯏꯃꯥ ꯏꯃꯥ ꯍꯥꯏꯒꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯃꯧꯗ ꯋꯥ ꯀꯌా ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯪ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯇꯥꯖꯔꯤ ꯏꯃꯥ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯅꯩꯈꯥꯏꯒꯦ ꯃꯁꯤ ꯅꯨꯄꯥꯁꯤ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯨ ꯈꯝꯕꯜ ꯆꯥꯎꯕꯒꯤ ꯅꯃꯥꯗ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯑꯣꯠꯈꯥꯏꯒꯦ ꯌꯦꯡꯉꯨ ꯃꯥꯅ ꯍꯦꯟꯕ꯭ꯔꯥ ꯑꯩꯅ ꯍꯦꯟꯕ꯭ꯔꯥ ꯌꯦꯡꯅꯒꯦ ꯈꯝꯕꯜ ꯆꯥꯎꯕꯁꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯂꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯈꯪꯍꯧꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯣꯏꯗꯨꯝꯁꯨ ꯏꯈꯪ ꯈꯪꯅ ꯃꯃꯥꯏꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯍꯣꯏꯕ ꯀꯅꯥꯅꯣ ꯑꯩꯅꯦ ꯑꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯗꯦ ꯅꯪꯅ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤꯅꯤ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯔꯤꯗꯣ ꯀꯥꯏꯗ ꯑꯩꯅ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯒꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯪꯗ ꯅꯪꯁꯦ ꯅꯨꯄꯤ ꯑꯃ ꯂꯣꯟꯅ ꯀꯣꯏꯔꯝꯃꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯔꯤꯗꯣ ꯃꯪꯗ ꯅꯨꯄꯤ ꯀꯣꯏꯔꯒ ꯇꯥꯏꯕꯪꯗ ꯈꯨꯄꯥꯛꯅ ꯊꯥꯕꯁꯤꯗꯤ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ ꯅꯪꯅ ꯇꯥꯏꯕꯪꯗ ꯅꯨꯄꯤ ꯀꯣꯏꯕꯒꯤꯅꯤ ꯑꯩꯒꯤ ꯃꯪꯗ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯝꯂꯤꯗꯣ ꯍꯦꯔ ꯅꯨꯄꯤ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯪꯂꯥꯟꯗ ꯇꯧꯔꯦꯅ ꯇꯥꯏꯕꯪꯗ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯅꯪꯅ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯀꯣꯏꯔꯤꯁꯤꯅꯗꯤ ꯇꯥꯏꯕꯪꯗꯁꯨ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯁ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯗꯤ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯦ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯨꯝ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈ꯭ꯔꯕꯗ ꯇꯝꯐꯥꯗꯨ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯁꯨꯝ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯨ ꯈꯝꯕꯜ ꯆꯥꯎꯔꯤꯅꯤ ꯍꯥꯏꯅ ꯅꯪꯅ ꯑꯩꯉꯣꯟda ꯇꯧꯈꯤꯕꯁꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯩꯕꯨ ꯅꯪꯅ ꯀꯥꯗ ꯊꯣꯡ ꯂꯣꯟꯆꯤꯟ ꯊꯝꯕ ꯃꯤ ꯑꯃꯠꯇꯒꯁꯨ ꯀꯧꯅ ꯉꯥꯡꯅꯍꯟꯗꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯍꯟꯈꯤꯗꯕ ꯁꯤꯡꯗꯨꯒꯤ ꯂꯃꯟ ꯇꯞꯅ ꯁꯤꯡꯂꯛꯈꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯈꯣꯏꯗꯨꯝ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯣꯏꯇꯥꯗ ꯊꯕꯛ ꯆꯠꯇꯧꯔꯕ꯭ꯔꯣ ꯆꯠꯇꯧꯔꯤ ꯑꯗꯨꯗꯤ ꯃꯣꯏꯇꯥꯗꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯀꯩ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯂꯩꯅꯤꯡꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯂꯩꯔꯛꯂꯒꯦ ꯅꯪꯗꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯆꯩꯔꯥꯎꯕꯒꯤ ꯏꯄꯥꯝꯗ ꯊꯦꯡꯅꯕ ꯐꯤꯔꯣꯜ ꯈꯔ ꯂꯩꯒꯦ ꯇꯧꯕꯅꯤ ꯃꯣꯏꯇꯥꯗꯅ ꯂꯩꯕ ꯍꯩꯔꯣꯏꯌꯦ ꯑꯩꯒ ꯑꯗꯨꯝ ꯆꯠꯂꯁꯤ ꯍꯩꯅꯦ ꯑꯩ ꯑꯗꯨꯝ ꯂꯩꯔꯛꯀꯦ ꯑꯣ ꯑꯗꯨꯗꯤ ꯆꯩꯔꯥꯎꯕꯒꯤ ꯁꯥꯒꯩꯒꯤ ꯏꯅꯝꯃꯁꯤꯡꯗ ꯄꯤꯅꯕ ꯐꯅꯦꯛꯇꯣ ꯃꯣꯏꯇꯥꯗꯅ ꯂꯩꯔꯛꯑꯣꯀꯣ ꯅꯨꯄꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯠꯂꯨꯔꯁꯤ ꯀꯩꯊꯦꯜꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯇꯩ ꯃꯊꯣꯛꯄ ꯑꯃꯅ ꯈꯣꯏꯗꯨꯝꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯈꯣꯏꯗꯨꯝ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯀꯩꯊꯦꯜꯗꯅꯤ ꯏꯇꯩꯃꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯗꯤ ꯑꯁꯤꯗ ꯏꯅꯦ ꯃꯦꯝꯃꯒꯤ ꯄꯣꯠꯐꯝꯗ ꯆꯠꯂꯨꯕꯅꯤ ꯀꯔꯤ ꯂꯩꯔꯨꯔꯤꯕꯅꯣ ꯀꯩꯁꯨꯝ ꯂꯩꯗꯦꯗ ꯁꯦꯜ ꯑꯇꯣꯟꯕ ꯁꯤꯡꯂꯨꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯌꯨꯝ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯧꯅꯔꯤꯗꯣ ꯅꯪ ꯅꯨꯄꯤꯒꯤ ꯌꯥꯝ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏ ꯀꯩꯅꯣꯅꯦ ꯀꯅꯥ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤ ꯇꯥ ꯐꯩꯔꯦꯟꯒꯤ ꯏꯇꯩꯃꯅꯤ ꯇꯥ ꯐꯩꯔꯦꯟꯒꯤ ꯏꯇꯩꯃ ꯑꯣꯏꯒꯦꯔꯥ ꯇꯥ ꯂꯝꯇꯥꯒꯤ ꯏꯇꯩꯃ ꯑꯣꯏꯒꯦꯔꯥ ꯇꯥ ꯁꯖꯤꯕꯨꯒꯤ ꯏꯇꯩꯃ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯅꯨꯄꯤꯗꯨꯒ ꯀꯧꯅꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪ ꯑꯩ ꯁꯨꯝ ꯏꯀꯥꯔꯛꯇꯧꯔꯦꯀꯣ ꯅꯨꯄꯥ ꯅꯪ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯪ ꯇꯧꯕ ꯇꯥꯕꯅꯤ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯅ ꯀꯩꯝ ꯈꯜꯂꯝꯃꯣꯏ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯑꯇꯣꯞꯄ ꯃꯤ ꯍꯥꯏꯔꯤꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦꯃꯤ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃꯅꯤ ꯃꯤ ꯁꯨꯝ ꯆꯨꯝꯅ ꯀꯧꯅ ꯉꯥꯡꯅꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯪ ꯁꯤꯗ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯁꯥꯎꯕ ꯇꯥꯕꯅꯤ ꯅꯪꯅ ꯅꯨꯄꯤꯒ ꯀꯧꯅꯔꯗꯤ ꯁꯥꯎꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯇꯒ ꯍꯦꯛ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯝꯂꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯅꯨꯄꯥꯅ ꯑꯁꯤ ꯍꯥꯏꯅ ꯀꯝ ꯆꯠꯈꯤ ꯈꯣꯏꯗꯨꯝ ꯉꯁꯤ ꯇꯝꯐꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯉꯛ ꯉꯛꯈ꯭ꯔꯤ ꯅꯣꯡꯃꯇ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯕꯤ ꯇꯝꯐꯥꯅ ꯏꯁꯥꯎ ꯁꯥꯎꯕ ꯃꯇꯧ ꯎꯠꯂꯛꯄ ꯑꯁꯤꯗ ꯈꯣꯏꯗꯨꯝ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏ ꯇꯥꯗ ꯀꯧꯕꯗꯒꯤ ꯍꯦꯟꯅ ꯋꯥ ꯐꯥꯎ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯕꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯃꯆꯤꯟꯒ ꯍꯥꯏꯒꯠꯇꯅꯒ ꯈꯨꯝꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯔꯤ ꯂꯥꯏꯕꯣꯛꯅꯔꯨꯔꯕꯅꯣ ꯈꯪꯗꯦ ꯅꯍꯥꯟꯈꯩꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯑꯁꯤ ꯈꯟꯅ ꯈꯣꯏꯗꯨꯝ
ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯕꯨ ꯈꯝꯕꯜ ꯆꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯇꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯏꯗꯨꯝꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯃꯥꯕꯣꯛ ꯊꯣꯛꯄ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯈꯣꯏꯗꯨꯝ, ꯏꯃꯥꯕꯣꯛꯀꯤ ꯆꯦꯡ ꯕꯣꯔꯥꯁꯦ ꯅꯪ ꯑꯃꯨꯛꯇ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯨ, ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯏꯃꯥꯕꯣꯛ, ꯀꯗꯥꯏ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯨꯝ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯆꯦꯡ ꯌꯥꯎꯕ ꯕꯣꯔꯥꯗꯨ ꯂꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯥꯡꯖꯤꯟꯕꯤꯔꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯈꯣꯏꯗꯨꯝ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨ ꯇꯝꯐꯥꯅ ꯎꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠꯀꯗꯨ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠꯀ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯨꯝ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯝꯐꯥ ꯁꯥꯎꯅ, ꯅꯨꯄꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯆꯪꯂꯨꯔꯤꯗꯦ? ꯅꯪꯒꯤꯗꯣ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯇꯊꯣꯠꯀ ꯎꯅꯔꯨꯔꯤ ꯅꯠꯇ꯭ꯔꯥ? ꯅꯠꯇꯦ ꯅꯪꯁꯨ, ꯏꯃꯥꯕꯣꯛꯅ ꯆꯦꯡ ꯊꯥꯡꯖꯤꯟꯕꯤꯔꯝꯃꯣꯅ ꯊꯥꯡꯖꯤꯟꯕꯤꯔꯨꯕꯅꯤ꯫ ꯌꯥꯔꯦ ꯈꯪꯉꯦ, ꯅꯪꯅ ꯆꯪꯂꯨꯔꯤꯕꯗꯣ ꯇꯊꯣꯠꯀ ꯎꯅꯕ ꯆꯪꯂꯨꯔꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯅꯠꯇꯦ ꯃꯤ ꯅꯨꯄꯤ ꯅꯪꯕꯣ, ꯅꯍꯥꯟꯈꯩ ꯅꯪꯅ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯂꯤꯁꯤꯗꯤ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯆꯪꯂꯒ ꯇꯊꯣꯠꯀ ꯎꯅꯕꯒꯤ ꯑꯣꯏꯔꯦ꯫ ꯑꯁ ꯅꯨꯄꯤ, ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡꯗ ꯉꯥꯡꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯃꯤ? ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥꯗꯧꯅ ꯑꯩꯅꯦ ꯇꯊꯣꯠꯀ ꯃꯔꯤꯒ ꯑꯃꯠꯇ ꯂꯩꯅꯖꯗꯦꯀꯣ꯫ ꯇꯥꯅꯤꯡꯗꯦ, ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯈꯪꯂꯔꯣꯏ ꯈꯟꯕ꯭ꯔꯥ? ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯔꯣꯏ, ꯅꯪ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯕꯨ ꯁꯣꯔꯣ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯥ ꯌꯧꯔꯕꯗ, ꯆꯪꯉꯣ, ꯅꯪ ꯉꯁꯤꯗꯒꯤ ꯅꯪ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯇꯝꯐꯥ ꯃꯈꯣꯏꯒꯤ ꯀꯥꯗꯨ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯤ꯫ ꯈꯣꯏꯗꯨꯝ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯖꯗꯨꯅ, ꯅꯨꯄꯤ ꯊꯣꯡꯁꯦ ꯍꯥꯡꯉꯨ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯄꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕꯅꯦ, ꯀꯩꯅꯣ ꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯇꯧꯔꯤꯁꯤꯔꯣ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯈꯝꯕꯜ ꯆꯥꯎꯔꯤꯅꯦ꯫ ꯅꯪꯅꯦ ꯉꯁꯤꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ, ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯊꯣꯡ ꯂꯣꯟꯁꯤꯟ ꯊꯝꯂꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯇꯝꯐꯥ ꯆꯠꯈꯤ꯫ ꯈꯣꯏꯗꯨꯝꯅ, ꯅꯨꯄꯤ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯍꯥꯏꯕꯅꯦ, ꯅꯨꯄꯤ꯫ ꯅꯠꯇꯦ, ꯀꯩꯅꯣꯕ ꯃꯥꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯉꯣꯟꯗ ꯈꯝꯕꯜ ꯆꯥꯎꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ, ꯁꯛ ꯐꯖꯔꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯨꯄꯤꯅ ꯑꯔꯣꯏꯕꯗ ꯈꯝꯕꯜ ꯆꯥꯎꯁꯤꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯨꯝ ꯑꯗꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯁꯛꯁꯤꯅ ꯍꯩꯖꯤꯟꯗꯅ ꯐꯖꯔꯕꯅꯤꯅ ꯅꯨꯄꯤꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ, ꯀꯔꯤꯅꯨꯡꯒꯤ ꯁꯛ ꯐꯖꯔꯨꯕꯅꯣ ꯈꯪꯗꯦ ꯑꯩꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯨꯝ ꯃꯥꯒꯤ ꯑꯊꯤꯕ ꯃꯁꯛ ꯑꯗꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯗꯨꯅ ꯃꯥ ꯃꯁꯥꯅ ꯃꯁꯥꯁꯤ ꯐꯖꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯝꯕꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯅ ꯀꯥ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯃꯤ꯫ ꯆꯧꯌꯥꯏꯃ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯏꯗꯨꯝ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯗꯨ ꯋꯥꯔꯛꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯊꯝꯗꯧꯔꯤꯒꯦ? ꯀꯨꯏꯔꯦ ꯑꯩꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯩꯔꯛꯂꯤꯁꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯄꯤꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯤ ꯑꯃꯗꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏ, ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯃꯠꯇ ꯌꯥꯔꯣꯏꯀꯣ? ꯍꯣꯏ, ꯑꯩ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯀꯅꯥꯝꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯖꯔꯔꯣꯏꯒꯦꯕ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯌꯥꯏ ꯏꯃꯥꯕꯨꯗꯤ꯫ ꯑꯗꯨꯒꯅꯦ, ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯇꯥꯗꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ? ꯍꯣꯏꯗ, ꯑꯩ ꯅꯪꯅ ꯌꯥꯗꯕ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯅꯦ ꯅꯪꯁꯦ ꯇꯁꯦꯡꯅ ꯀꯤꯖꯔꯦ꯫ ꯇꯝꯐꯥ, ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯂꯣꯏꯔꯦ, ꯄꯨꯔꯥ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯤ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯄ ꯈꯪꯖꯤꯟꯗꯨꯅ, ꯑꯗꯨꯗꯤꯅꯦ ꯃꯇꯥꯡꯅꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯦ ꯇꯣꯛꯂꯒꯦ, ꯑꯗꯨꯒ ꯅꯪ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯀꯥꯎꯕ ꯌꯥꯔꯣꯏꯀꯣ? ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯥꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯕꯤꯔꯝꯕꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯃꯐꯝꯗ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤꯗꯤ ꯁꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯂꯧꯗꯨꯅ ꯇꯧꯒꯗꯕ ꯏꯁꯧꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯃꯁꯥꯅ ꯅꯨꯄꯤꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝꯒꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯇꯝꯐꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯅꯨꯄꯤ ꯑꯃꯅ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯥꯗꯥ, ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ? ꯑꯁ, ꯑꯩꯗꯤ ꯅꯨꯄꯤꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯕꯁꯦ ꯄꯪꯀꯤꯗ ꯀꯤꯔꯦꯅꯤ꯫ ꯅꯨꯄꯤꯁꯤꯅ ꯀꯧꯔꯤꯁꯤ ꯑꯩ ꯈꯨꯝꯃꯔꯣꯏꯒꯦꯗ꯫ ꯍꯣ ꯗꯥꯗꯥ, ꯇꯥꯗ ꯆꯠꯂꯣ ꯃꯁꯤꯕꯣ? ꯍꯣ ꯗꯥꯗꯥ, ꯁꯤꯕꯨ ꯑꯩꯕꯨ ꯈꯨꯝꯅꯗ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯈꯨꯝꯗ꯭ꯔꯒꯅ ꯑꯩꯁꯦ ꯅꯥ ꯄꯪꯕ ꯃꯤꯃꯨꯛ ꯃꯥꯟꯈꯤꯗꯣꯏꯅꯤꯅꯦ, ꯈꯨꯝꯂꯨꯔꯒꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ
ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯗꯣꯏꯅꯤ ꯍꯣꯏꯗ ꯈꯨꯝꯂꯒꯦꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯎꯗꯧꯕ ꯈꯪꯗꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯁꯨꯝꯅ ꯈꯣꯏꯗꯣꯝ ꯃꯥꯗꯤ ꯇꯝꯐꯥꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯈꯪꯗꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯈꯣꯏꯗꯣꯝꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯣ ꯇꯥꯗꯥ ꯍꯥꯎ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯆꯜꯂꯤꯕꯦꯝꯃ ꯇꯥꯗꯥ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯐꯥꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯂꯧꯖꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯑꯆꯤꯟꯕ ꯂꯩꯒꯦ ꯌꯨꯝꯒꯤ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯅꯥꯔꯛꯄ ꯑꯗꯨꯒꯤꯅꯤ ꯌꯥꯕꯤꯔꯒꯗꯤ ꯇꯥꯗꯅ ꯁꯦꯜꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨꯕ ꯍꯣꯏ ꯄꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯄꯤꯔꯝꯃꯤ ꯇꯥꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯇꯥꯗꯁꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯃꯕꯨꯛ ꯀꯌꯥꯝ ꯐꯔꯝꯃꯤ ꯍꯥꯏꯋꯥꯅꯤ ꯍꯣꯏ ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯐꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ ꯇꯥꯗꯥ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏꯈꯩ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯕ ꯇꯝꯐꯥꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯅꯪ ꯅꯁꯥꯒ ꯆꯥꯟꯅꯕ ꯆꯩ ꯑꯃ ꯄꯨꯔꯒ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛ ꯅꯪ ꯅꯨꯡꯉꯥꯏꯅꯤꯡꯉꯁꯤ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯀꯗꯣꯝꯗꯒꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯂꯩꯔꯝꯁꯤꯅ ꯉꯁꯤ ꯅꯣꯡꯃꯈꯛ ꯃꯥꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯂꯟꯖꯥꯎ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅꯅꯤꯅꯦ ꯃꯥꯅ ꯅꯁꯥꯒ ꯆꯥꯟꯅꯕ ꯆꯩ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯑꯗꯨ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯝꯐꯥꯅ ꯍꯦꯛꯇ ꯃꯄꯨꯔꯣꯏꯕꯗ ꯂꯥꯛꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯣꯏ ꯇꯥꯗꯅ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯃꯣꯏ ꯇꯥꯗꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯁꯦ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏ ꯇꯥꯗꯒꯤꯁꯦ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯌꯥ ꯌꯥꯝ ꯍꯤꯒꯠꯄ ꯄꯥꯝꯕꯒꯤ ꯋꯥꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯇꯥꯗꯒꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯔꯤꯔꯣ ꯑꯗꯨ ꯀꯣꯏꯅꯔꯦ ꯑꯁ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯨꯝꯅ ꯃꯤꯒ ꯀꯧꯅ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ ꯅꯪꯅ ꯂꯥꯟꯅ ꯄꯪꯂꯧꯗ ꯂꯧꯔꯒ ꯄꯪꯁꯥꯎꯗ ꯁꯥꯎ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒ ꯃꯣꯏ ꯇꯥꯗꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯂꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤꯡꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯇꯝꯐꯥ ꯆꯣꯡꯁꯤꯟꯗꯨꯅ ꯈꯣꯏꯗꯣꯝꯗ ꯍꯦꯛꯇ ꯃꯁꯝ ꯐꯣꯏ ꯅꯨꯄꯤ ꯑꯌꯣ ꯅꯥꯏꯅꯦꯍꯦ ꯑꯁ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣ ꯅꯪꯕꯨ ꯅꯨꯄꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯦ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯅꯤꯡꯂꯗꯤ ꯅꯁꯝꯁꯦ ꯁꯤꯠ ꯅꯥꯟꯈꯩ ꯐꯣꯏꯗꯠꯀꯦ ꯑꯁ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯃꯤ ꯑꯩꯅ ꯀꯣꯏꯔꯤꯁꯦ ꯑꯩ ꯏꯁꯥ ꯐꯣꯡꯗꯦ ꯅꯨꯄꯤ ꯅꯪꯕꯨ ꯊꯥꯗꯣꯛꯎꯗ ꯑꯩ ꯅꯥꯏ ꯍꯥꯏꯕꯅꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯒꯤ ꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯗꯠꯈꯤꯗꯧꯔꯦ ꯑꯃꯨꯛꯇ ꯅꯃꯧ ꯅꯨꯄꯤꯁꯦ ꯈꯥꯝꯖꯤꯜꯂ ꯂꯥꯛꯑꯣ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯩꯃꯥ ꯏꯃꯧꯅ ꯏꯆꯥ ꯐꯨꯔꯦ ꯁꯤꯗꯤ ꯑꯩꯁꯨ ꯈꯠꯅꯕ ꯈꯥꯝꯕ ꯁꯥꯔꯒ ꯏꯆꯥ ꯅꯨꯄꯥꯁꯦ ꯈꯔ ꯐꯨꯍꯧꯒꯦ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯊꯥꯗꯣꯛꯎꯅꯦ ꯃꯧ ꯅꯪꯕꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯁꯝꯒ ꯑꯃꯠꯇ ꯌꯥꯎꯗꯕ ꯇꯥꯔꯦ ꯑꯩꯁꯨ ꯃꯅꯪꯒꯟ ꯑꯁꯤꯗ ꯈꯨꯇꯨꯝꯁꯤꯅꯤ ꯍꯦꯛꯇ ꯁꯨꯊꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟꯗꯅ ꯃꯃꯧ ꯅꯨꯄꯤꯅ ꯃꯆꯥꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥꯗ ꯐꯨꯕ ꯁꯨꯡꯂꯦꯞꯂꯦꯞꯂꯝꯗꯦ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯇꯨꯝꯅ ꯄꯪꯁꯨꯅ ꯁꯨꯔꯤꯗꯨꯕꯣ ꯅꯠꯇꯦ ꯇꯝꯐꯥ ꯈꯥꯝꯗꯣꯛ ꯍꯥꯏꯔꯒ ꯏꯃꯥꯁꯨ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯐꯨꯖꯤꯜꯂꯛꯂꯤ ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯑꯩꯒꯤꯁꯦ ꯈꯥꯝꯗꯣꯛꯂꯤꯅꯤꯅꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯗꯅ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯝ ꯑꯗꯨ ꯑꯃꯨꯛꯇꯪꯁꯨ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ ꯈꯣꯏꯗꯣꯝ ꯑꯗꯨꯝꯅ ꯏꯜꯂꯛꯄ ꯑꯗꯨꯗ ꯁꯨꯖꯤꯜꯂꯒ ꯇꯥꯏ ꯑꯌꯣ ꯏꯃꯥ ꯍꯥꯏ ꯈꯣꯏꯗꯣꯝ ꯁꯤꯔꯕ꯭ꯔꯣ ꯅꯪꯕꯣ ꯁꯤꯗꯤ ꯏꯃꯥ ꯃꯣꯏꯇꯥꯗ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒ ꯃꯣꯏꯇꯥꯗꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯀꯔꯤꯅꯣ ꯌꯥꯝ ꯊꯨꯅ ꯍꯥꯏ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯅꯤ ꯍꯩꯃꯥ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯕꯅꯦꯃꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯨꯄꯤ ꯅꯪꯁꯦ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯝꯆꯠ ꯀꯥꯝꯕ ꯃꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯆꯤꯡꯅꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯌꯨ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦꯕ ꯑꯩꯅ ꯅꯨꯄꯤ ꯑꯃꯗꯒ ꯆꯨꯝꯅ ꯀꯧꯅ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯀꯣꯏꯅꯩ ꯍꯥꯏꯗꯤ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯏꯔꯥꯜꯁꯤꯕꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯅꯦ ꯀꯩꯅꯣ ꯃꯤ ꯑꯗꯨꯗꯤ ꯏꯃꯧꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯈꯝꯕꯜ ꯆꯥꯎꯖꯔꯤꯅꯤ ꯀꯩꯅꯣ ꯈꯝꯕꯜ ꯆꯥꯎꯔꯤꯅꯤ ꯒꯥꯏ ꯃꯥꯒꯤꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯏꯃꯥ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ ꯅꯪꯅꯁꯨ ꯏꯃꯧ ꯅꯨꯄꯤꯁꯦ ꯈꯝꯕꯜ ꯆꯥꯎꯔꯤꯅꯤ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯈꯤꯗꯗꯥꯏꯅꯦ ꯅꯨꯄꯥ ꯑꯃꯒ ꯆꯝꯅ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯁꯨ ꯅꯪꯅꯒ ꯌꯥꯝ ꯐꯨꯈꯤꯗꯥꯏꯅꯦ ꯀꯥꯗꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯌꯥꯝ ꯊꯝꯈꯤꯗꯥꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯁꯨ ꯅꯪꯕు ꯈꯝꯕꯜ ꯆꯥꯎꯖꯗꯅ ꯇꯧꯖꯔꯤꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯈꯝꯕꯜ ꯆꯥꯎꯔꯤꯅꯤ ꯍꯥꯏꯅ ꯃꯥꯅꯗ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯑꯩꯅ ꯁꯨꯛꯂꯥꯟꯁꯨ ꯂꯥꯟꯗꯅ ꯏꯔꯥꯜ ꯄꯪꯄꯤꯗ ꯄꯤꯁꯤꯜꯂꯤ ꯅꯠꯇꯦ ꯃꯤꯅ ꯀꯧꯔ ꯉꯥꯡꯂꯛꯂꯒ ꯑꯩꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯨꯝꯗ꯭ꯔꯗꯤ ꯃꯤꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯈꯤꯗꯣꯏꯅꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯗꯦ ꯍꯥꯏꯅꯕꯨ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯅ ꯀꯧꯔꯛꯂꯁꯨ ꯈꯨꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯉꯥꯎꯋꯦ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯁꯦ
ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯌꯥꯅꯤꯡꯗꯦ. ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ. ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ. ꯑꯗꯨꯗꯤ ꯅꯪꯅ ꯑꯗꯨꯉꯩ ꯏꯃꯧꯗ ꯈꯝꯕꯜ ꯆꯥꯎꯔꯤꯅꯦ ꯍꯥꯏꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯨꯗꯤ ꯏꯃꯧꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ? ꯈꯣꯏꯗꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ. ꯃꯥꯅ ꯑꯗꯨꯉꯩ ꯈꯝꯕꯜ ꯆꯥꯎꯔꯤꯅꯦ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯈꯣꯏꯗꯨꯝ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯅꯨꯄꯤ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯩꯅ ꯑꯗꯨꯉꯩ ꯈꯝꯕꯜ ꯆꯥꯎꯔꯤꯅꯦ ꯍꯥꯏꯅ ꯅꯪꯕꯨ ꯀꯥꯗ ꯁꯣꯔ ꯂꯣꯟꯁꯤꯜꯂꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ, ꯀꯅꯥ ꯑꯃꯇꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯍꯟꯈꯤꯗꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯂꯩꯕꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯣ ꯏꯁꯥꯅ ꯈꯪꯖꯔꯛꯂꯤ. ꯉꯁꯤ ꯃꯣꯏꯇꯥꯗꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯎꯔꯒ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯑꯩꯁꯨ ꯂꯥꯟꯈ꯭ꯔꯦ ꯃꯣꯏꯇꯥꯗꯒꯤ ꯃꯐꯝꯗ. ꯃꯣꯏꯇꯥꯗꯅ ꯈꯝꯕꯜꯂꯤꯕꯅꯦ ꯍꯥꯏꯅ ꯏꯐꯝꯗ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯣ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯑꯩꯅ ꯃꯣꯏꯇꯥꯗꯁꯨ ꯈꯔ ꯈꯪꯖꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯈꯝꯕꯜ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯈꯤꯕꯅꯤ. ꯃꯁꯤꯗ ꯑꯩꯅ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ, ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯎꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ. ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯅꯪ ꯂꯥꯟꯗꯦ ꯅꯨꯄꯤ. ꯅꯪꯅ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯅꯤ. ꯍꯥꯏ ꯏꯃꯥꯒꯤ ꯈꯣꯏꯗꯣꯝ, ꯉꯁꯤꯗꯤ ꯏꯃꯥ ꯋꯥꯍꯩꯒꯦ. ꯅꯨꯡꯁꯤꯕꯗ ꯈꯝꯕꯟꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯑꯗꯨꯕꯨꯅꯦ, ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯝꯕꯟꯕꯗꯤ ꯐꯠꯇꯦ. ꯀꯥ ꯍꯦꯟꯅ ꯈꯝꯕꯜꯂꯕꯗꯤ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯛꯀꯅꯤ. ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯅ ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯊꯝꯅꯒꯗꯕꯅꯤ. ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯊꯝꯗ꯭ꯔꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯔꯤꯗꯣ ꯆꯦꯠꯂꯣꯏ. ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯂꯣꯏ. ꯑꯗꯨꯅ ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯊꯝꯅꯒꯗꯕꯅꯤ. ꯑꯗꯨꯇꯗ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥ ꯈꯣꯏꯗꯨꯝꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯣꯏꯗꯨꯝꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ.